Putin gi Lanmising Mathang Numit Taraga Marini Faoba Lan Soknaba Ngamkhigani United Kingdom Ukraine da landariba Russian forces ase Mathang Numit Taradagi Taraga Marini Faoba de Mapung Phana Lan Soknaba Ngamkhigani Masugi Matungdagi de Russian President Vladimir Putin gi Lanmising se Makhoina khudum chaliba mafam sing Ukrainian forces dagi ngakthokuna leiba ngamlakdaroi haina United Kingdom ge defense source amana phongdokhre Ukrainian military na angakpa mawongda masa ngakthokjaba maramna Russia maithire Russian army na khangduna leigadoriba ase sayol anirom damak ngairaga ne masugi matungda landariba Russian forces dagi ngakthokliba Ukrainian forces na hena kallagani haina source aduna haike Russia ge manpower wasilakpa maramna Ukraine sin bathungna khumang chawsilamba du lepkhre haina Daily Mail gi report amada haike Ayuk angan bada jati gi mapam da piki pa paugzel amada Ukraine gi President Volodymyr Zelensky na masugi wapam se ingit tawraduna mahaki military na Russian forces mang takhan khre haina phongdokhe athuba matamda Ukrainian forces na kapthakraba Russian helicopter masing se chama yauraga ne makhoi gi war plane marfu hanana kai khre tengsa kaya amasung atai equipment unit lising kaya su thugai khre Ukraine da numit taraga mapan lan soknaba sida Russia na mangliba se Chechnya da sahi kaya marum tamthiba lan ani soknabada mangki badudagi heli haina Zelensky na haike mafam kaya da maithiba nangbaga iroina na Russia na attack tawbagi mawongsu mafam marang khangdaba masung tamthiba hengalakle makhoina city da mafam marang khangdaba makai rocket capsule le capital Kyiv ta ngarang apartment block sing da attack kaya torokpadagi mai chakpagi thokdok sing thoki haina Daily Mail na report tawke Ukrainian military na phongdokiba matungina ngarang Russian helicopter mari jet ama amasung cruise missile amasung Ukrainian Air Defense Forces na kapthaki haide kipta missile ama thugaidaba matungda madugi attack akai kaya adu awangba building amata tasilaktuna mang takpa thoki haire Vladimir Putin ge phibam soksilakpa lan asina maram oiduna mahaki naksinaba mising na phauba lan ase yathokiba thaurangi matungina oidre haina phongna haiba horakle Russian National Guard ke Chief Victor Jolotov na yamna thuna chathaba pamkiba mawong aduda oidre haina phongdokhe adubu tapna Russia na de mai pakani haina mahakna thajaba phongdokhe NATO gi leader ahum kipta thungkhre yamna maru oiba thogdok oina military alliance NATO North Atlantic Treaty Organization gi member state oiriba Poland Czech Republic amasung Slovenia gi leader sing Ukraine gi capital kipta thungkhre haire NATO gi member oiba khakta natana European Union EU gi su member oiriba laibak ahum gi leader sing na kipta thungliba se Russian forces na kipta mi lainaba building sing da mapam marang khangdan attack tawbagi chang yamna hengalakraba matungda ne leader sing asina war zone da lakliba se Ukraine support tawnabagi damak European Union gi mission amani haina phongdokhe adubu EU gi official sing na de security risks lairaba phawbada Central European leader sing asina masagi oiba mawongda Satkibani haina phongdokhe Poland gi Prime Minister Mateusz Morawiecki na Czech Republic leader Peter Fiala amasung Slovenia gi Janez Jansaga punna chatpani haina lauthokhe khongchat asida Poland gi de facto leader oiriba Jaroslaw Kaczynski su yaure Russia na China da khulai mateng pangbina bataksil le US na claim tawriba wafam China na yakhidre Russia na China da Ukraine gi lan asida khulai gi mateng pangna bataksil le US na claim tawriba wafam China gi maikei dagi yaningda ba phongdokre US na aranba prasar kaya ama sandokpa sina Ukraine da thokliba conflict ase hena pakthok chawthorokpa yana lei haire US na hanjin na phattaba khujil thaurangi saruk ama oina aranba pau kaya sandokli haina London da leiba China gi embassy gi maikei dagi phongdokle China gi oina di hojik Ukraine da thokliba lan ase shanti oina wari sanaraga sangtainaba puraknaba taksilliba ne hojik Ukraine da thokliba lan ase wari sanaraga sangtainaba ama puraknaba honaba haibasi yamna maru oire madugi mahutta US ki oina de achakpa maidagi haijillei makhoina leiriba wathok ase makha tana pauthok chawthoktanaba diplomatic settlement ama purakpagi tangai fadaba leire haire